Housi Fabi Maru Pauta, Manipur Civil Society give me Sina Prime Minister Narendra Modi Unakre, Miam the family Amati Marina Bakudimaka Tanadana, Gaidamaita, India government, Hector Nagagi Warasin, Purakloi Haina Prime Minister Nathaza Pikre. Infaliski Waka Nomai Singh Kongda Manipur University of Culture Gi Urep Uyung Art Culture Minister Natam Kre. Amasung Revenue Department ke Mathau Nitina Tawdaba official Mari suspend Tokre, Mathau Nitina Tawba staff ama Revenue Minister Karam Siamna Kudol Pot Pikre. Kulumzari, Hauzik, Pau Sandona Pizari. Framework agreement ki matang da tha sig tara tarutigi Delhi da camp tawduna akanba campaign satharakdiba Manipur ge civil society gi mihu sinangasi Prime Minister Narendra Modi unakre UCM gi President Elangbam Johnson amuko gi President PS Devan CCLSK gi Vice President Zetendra Ningomana lusingma mihut nipana Parliament House teleba Prime Minister gi chamber da unaki Minitra Mangarum Prime Minister Unaba Aduda CSO Kangbu ki Maike digi Manipur ki Layong Fi Ama Kanglasa gi mitam amagaloina memorandum ama kusinaki Framework agreement asina miyamda mipai haliba asigi Marik Sumba Wafam Thamki Prime Minister digi Hauraga Center ke lusingba kudimakna Manipur gi ngamkhai asi ahongba leiroi haina Fongdo labasu tongan ba Maike kaya digi mipai ba yaba Wafam Singh Fongdorokpa asigi mathakta ngasi faba Framework agreement asigi manungi warol miyam da khanghandaba asina mipaiba phahon bani haibu wafam thamki Prime Minister na mahaki maikaidagi thamlakpada kanano nakoina thajagadaba asi India government natra ngasi faba India government ki maikaidagi si tarami haiba laikhrabra laitrabadi karigino mafam marang khangdaba wafam da thajariba masi thajabigano India government ki official oiraba matamda maduda aikoina fongdokpaduna sumgani haiba wafam thamlaki Manipur miyamna pamba khudimak India government na thong launa hangduna leiri hainingba tawningba khudimak mari leinaba singda matang matam sana haibiyu maduda India government na ikai khumnaroi taba leite thamlaki CSO gi maikede Manipur gi angkhai gi apunba saktam kaheloi harabasu Manipur manungda Tungda kahelakpa thabak tharam sing tarot labadi madusu kaidongoida yaba ngamlo haiba wafam sing thamki Prime Minister ge makedegi miyamna pamliba amadi marilenaba khudimakka tanadana kaidongoida India government na hekta warosin purakloi haina thajaba piraki haina UCM ge President Elangbam Johnson na ISTV news ta phongdoklei lamkhai se khoi apun gi lamkhai se kaheloi jogar pun koi sin kaheloi harege su manungda ekoi da ya singnaba adugumba statement sing tonga circle legi ta na tholak to aduna maram oira kana miya mase langkhak na ba do adumba laibu sing to yari mkhai ma to oira aga di madu ya na lugo to mamma da khoi oigani 2001 da tawgiba to ma to aga di na kebam do ba khoi amada lakani ha bis ngol se ko thamse mana su adugumba sing to koi munna khangi do India government ki official statement na kana madu hajan ngai oite ai bas amuko su mar do kare tawi Nasi mafam singa se thase digano adu gai koi yari makai koi kuna hainin ko daga su kuna khanda miyam la khulon singa to koi central government ta India government ta madu matam jana koi pau khom rakanda sa changen ni si habi si magi ke degi yang na mayek chena Joint Committee is the Manipur Civil Society members in Manungda, United Committee Manipur, All Manipur United Club Organization Amuko, Lona Committee on Civil Society Kanglai Park, CSSK Haiba Organization Ahum Sigi, Mihut Nipana, Nasif Narendra Modi Unaduna, Manipur, Territorial, Cultural, Social, Political Integrity, Nakadavani, Haiba Pumsing Kangre, Paudam Zari vs. Seram Rogers, ISTV News, Parliament House, K number 8, New Manipur University of Culture Complex Sagadana Bangasi Imphal East ki manung sanma wakha Nomai Singh Singkhongda Art and Culture Minister L Zainte Kumana urep uyung tamkre Sagaduriba University asi National amadi International gi thakta oirakado bunina hena mai paknana ba khona bada akuebegi miyam bi asoba thawdang lei haina phongdokre Department of Art and Culture amasung Manipur University of Culture na sinduna pangthokiba tharam aduda Khetrigao Kendri MLA N. Indrajit, Manipur University of Culture ki Vice Chancellor Professor N. Khagendra, Art and Culture ki Director K. Sushila Susaruk Yaki. Minister L. Zainte Kumana Makata na Fongdok Kibada Art and Culture haiba asi top topa magul leba makhal ki poshak amani. Hangdokaduriba University asida mapalam digi Manipur ki Art and Culture bu tamgi haiba fawa yaurok lay.
Luribadi University asi sana bu khonabada selgi awab kaya mayok nagadori adumakpo government asina lamdam asigi miyam gi yenglaga sana bu khonagani art and culture haiba asi miyoiba amana tamna bu khonabada manungda yariba masak sing thibagi loiroi doba masat kaya ama yawa posakni university asina tungi haurakdiba miyam gi apaba mayon ama soidana purapa oigani haike pani mi khudimona adi website ta huje kamai to ge manipur cultural university wangi haiba kanda lairi mo khilgi cultural university se machine metin bagun ja asuk medical gyam kan gi har ge de kama to ge af foreign country de gi fa si jaga se de manipur culture se tamna bagi la ke ai bo but jaga de kara ba jaga laite but jaga hojik ta wakan kan ba hu ta ngai ri ngasi je urup yung tamba ta ngai ri yung kayam satin ikai ni ngai no yim yo ai jeris Asum mukil potu ni aina pangi ba aina kan na shoda in like for mi do madu sum muji pangi den like for mo ram bai butai adu nungai kai no hai butar gidi asum yam ba khu ye art and culture thoi happy ba masum akhu gi nuksi bi ba de aina o indroji de le yum am de halaman le yum am se si myam gi mate na si de ma khu na khan ba da sina phai na khan ba da khu na he tu jaga ma ga phanga ga tawni han tawri se mase asum mati lai phai Thauramadu saruk yakhiba MLA N Indrajina phangdokibada mahaki onasu art and culture asi angang wedding digi pamjaduna lakpa posak amani state asibu lusing deba chief minister na mahaki kendrada cultural university ama sabagi ayaba pirakpa sina mahaki angang wedding digi ningjarakpa manglal adu thungle haiki university asibu pung fana sana bo khonabada wangang bugi mahuta thabak oina utuna miyam da athuba matamna sinana ba khonagani haiki mangal adu ngasi ai hamo ojere aduna ngasi ya suglaba culture universities da pangtop pang namjari ba ina hona jari ba khudi makse ai yam ka tok du zoi wa ka gi alamal ai sinau adagi leitam bi dagi thongjil lekai dagi mayam ang hona bi rakan dani ai ngasi mai pa ko pamjari Anoba government asuna Imphal East area da asigumba university ama pubirakpada wakhagi miyamna minister amasung MLA bu taramna okay Revenue Department ki mathau ningthina tawdaba official mari suspend tokre mathau ningthina tawba staff ama Revenue Minister Karam Syamna kudol pot pikre ngasi minister gi office pangthoba pawgi mifam amada Minister Karam Syamna anoba government na thama palom lengak purakpa asida Revenue Department ta wakat kayamrum lakpudigi madu sumthorokna ba honarakpada SDC Imphal West Central and Suran Amasung Circle Mandal o Danavina Lam Gaming Onbada Ladyba Mue Amabu Lakidre Haiba report Piduna Lam Onbigi Tabak Sataramki SDC Sandelda Supervisor Kanungo Oina Transport Takadabati Ice Ibomsa Amasung Register Kanungo A Iboton Government ki order Indaba Amasung Lana Patapiram Bagi Damak Suspend Order Revenue Department ki Commissioner T.S. Sitaranjan Special Secretary M. Zoe Amasung Deputy Secretary Y. Razena Government ki order Thoklai Amaramda SDO Bisnupuda Diladar Oeba Ningthozam Ibo Sabana Lamgi Khatana Khwaidagi Yamna Khongotpa Ngambagi Puning Thagotpani Aranba Tobu Singh government na ngakpiroi afaba Tobu Singh ni matam punamakta lamjingani haiki Revenue Department si Manipur niyamgi yamna good image ma laitaba adi siran turan yamna tawboina uriba potsing se matungda sumba thabak sing se chathaba yaroi aduga niti niyom gi matungina chumba da tawba kanda kaisu adi akoi maduda kaisu adi ayetpa adu obstruct tawba lairoi niti niyom gi matungina tawbam tawba thabak sing akoi adum tawgani aduna adagi anoba government lakpada first time oina mi mari suspend tawrisina maram oidana adi akoi lairiba singsina yamna siran turan tawdana bagi paujendoma akoi sarkar gi side gi madugi message ama adi maroina pijabani Indian National Congress linked Kibagi Sahi Sama Kuntrain Thui Subama Pok Numit Thoram Manipur Pradesh Congress Committee Sinna Congress Baban the Pangchokre Thoram Adu the MP Susigi President T.N. Hauki Opposition Leader Okram Ibobi MLA Gaikangam Vice President T. Mangibabu Atai MLA Singh Block Amasung District Thaupoba Singh Saruk Yaki MLA Gaikangam na Congress Worker Amu Oina Koigi Ithau Singh Henamaru Oina Lauduna Kathok Pagalwena Tabak Tauduna Ning Tamba Lebak Ama Pangnaba Congress na Honorable Singh Akoi Punamagna Ngakna Sasi Haiki MP Susigi President T.N. Haukip na Congress Party ki Puwadi di India ki Puwadi ni Party Asida Karisu
ngasi sulebak asigi miyama thajaba adumak thamli lising ani taraga mapanna pangthokadoriba parliament mikhalda congress amuk khana laktuna government sodana semgani haiki hanigi chief minister okam ibobina congress na government paidraba sumiyam gi hak manana ba honara khudimakta tuminna leithokloi sahi phadriba BJP na lusingba government asina congress na paikhat lamba sakho tharang gi thabak sing makoina tawbani hariba asi ikai ba khangdabagi thawungni sahi humpuram congress na lepak asida lengalakpada mai seltum amasung administration da masak thopa thaba paikhatuna india bu power house oina khangnaribani secularism da yanglen saruk oiduna congress na ngasi phaba thabak tawri masida BJP na sinda khoi taiba sariba sing kadai phaba thabak oina tawba leikhrabage sin ka khutka manana thabak tawrabadi government ki mateng pangani masi natana aranba paw sandukuna saliba asi matam kuina leiba ngamloi haibasi state amasung central lengakna khangjinba phai haiki kana ko particular community amuna kana ko organization amuna simo huji lamni haiba karni aigi leiba yum aigi lam masjid badang ahla man thamir ko yiya aigi matam de leiba yum yiya masibo aigi lamni ai pata parni haita why should I get tax to the government real owner di government dunia ba ador lam puno makse government gini ultimately government gini yaroi haina koina rule baharan to yaroi haina hain bugi aingoda natraga matam dugi government gini minister khada aingoda penda lokota balayamadi yaya adu congress party ga or natraga single tamgani gap shok lai leke afaba lengak sasanama haibusi singi manung hanjin ba miyam gi apam khangba amadi makoibu afaba punsi mahing phangan ba aduni haina Works Minister TS Biswajana Phongdokrai wafama singana Sanapati district ki oinam khula pangthok khiba taramanga suba oinam Hill Youth and Student Organization annual tournament kam Scarlag decade celebration singin talaga taret hodopagi tharamda minister Phongdok khibani Thasi Kuntra Fau Pangtukadaba Sanabagi Tharam Hogdopada MLA S. Subhas Chandra BJP Manipur Pradesh ki State Executive Member RY Jonathan Tau Amadi Hanagi Minister Benjamin Benny Susaruk Yaki Masing Yam the Minister Amadi MLA and Lusingba Tim Adubu Harau Tam OK Tim Aduna Manipur Singi Lam the Tang Lizaba Oinam Gimukigator Sapu Saba Yang Sinki Tharam Aduda Kungi Makadigi Award passing Mankat Pinaba Memorandum Amasupesin Ki Jonathan Tau Lising Masama Pon Marfuga Tarieta Operation Blue Barchata Duna Kunza Singh Naikai Bikraba Matungda Ngasi Pava Awaba Punsi Mahing Kangduna Lakli Kula Si Sarkar Yamakadigi Miyang Samba Watpana Sotabakul Ama Olivasi Kokana Buhona Bio Haiki MLA Subhas Chandra na Anuba Government National Singtam Kaktana Sakot Minana Baliaptana Honori Singtam Nungshina Haibusi Sembi Mapu Jisu Krishna Su Pauzel Oina Bibiba Oigani Aikoi Puna Nungsi Zanana Lemina Rabadi Sakot Palamdam Amapurapang Ngamgani Haiki Minister TS Biswajana Kunza Singh Apama Matung Ina Hausik Purul Paulan Saleva Kilometer Kungani Palom Sangalambi Asi Barak Turial Digi Nauna Kilometer Trani Toy Kaktamak Sanga the Balambi Kakpagi Tabak Packet Kani Kungi Community Hall Amadi Ground Saktopada Angamating Pangani Sports Haibusi Apaba Kunai Ama Sagarpada Sangdaba Yadraba Masakamani Sports Dagi Akoi Kudima Tamzaningai Kayalai Haukiba Sai Humpuram Congress na State Asi Pumnai Neba Pibam Amada Tamliba Asi Kokana Bohonari Miam na Sentana Pakaleba Sakotranga Gana Basing Lobi Ho account Hangdabadi Job Card Kepasa Pidana Bataba Paket Pahaure Haiki Akoi Ladiba Bharat Sarkar Oro Akoi Nasi Sarkar Malay Sarkar Lady Sikanagi the Mokano Panana Simbano Kariki the Mokano Matuki Wahan Talk. Aduna Koi Nasi Rajniti Tawe, politics Tawe, politiki Wahan Talk say for the last 6 decades. Annai ba Amada Miam Jing Pungai Nehelakan Ikun Marta Lenba Pose Maside Masina Akoi Leriba Akoi capitalism Giwakalon, feudalism Giwakalon, Spunam Leramba say Akoi Nasi Anauba. Ira amal laki ba hobu dugine ko ne gurga nan san du kai nasi kari dar ka lai akoi ne lai ba akoi praja khudma akoi gamen absigi koi ising praja ne ya tabu matam da aduga ising ne lai tabu matam da ngana singum hingba ngam da gum praja ne ya tabu matam da gamen su lai ro Anobo Sahil Singh Nitra Ganipan Lakpagi Yapa Pauzel Manipur Miyam da Manipur Legislative Assembly Speaker Y Kemsa Napira Clay Anobo Sahil Asina Lapade State Asida Ayat Pan Piba Singh Mang Khiduna Manipur Miyam Gi Wata Padava Anoba Numit Adu Lakpo Orasano Haidi Housing Pau Gi Marakta na Aten Break Ama
Mobile Furniture. Offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College, 70850 Sky Hospital da angang singu free da heart ke ahoba men bagi kudong chaba lakliba January gi tang manga da panthok chagadori sahi kuntra degi hen experience leraba world class heart specialist Dr. S. Radhakrishnan namasung Dr. L. Shyam Kishore Anina haptheng nana laying gadori ba sinadong gi angang singi damak khwaidagi phaba laying oigani kudong chaba sinathok hanbigano akak na ba angang masing oibana hana booking tawihau akupa marol gi damak Sky Hospital gi reception ga tanabiu Life school se bring a school begin class ke over class puri maki smart class facility lay van service lay boarding facility lay dada life school da tamaba chhatra gi extra coaching tuition tawgi ba thok ta hang sing se sana ko abgi matam se yam na pang direct na tan na su tam school hina sang khara sang yu ga ta la adu ai isa su shida tamang ge ya ga do To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Imphal East, West amadi Bishnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bishnupur Bazaar Bishnupur Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuju sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Break it tung makhataba pawmong pizari. Inclusive economic development will usher in ethnic harmonization in Manipur Haibasida Symposium among Arang, Senapati District Etafo Naga Kuldaleba, Yankamapan Suba Brigade Headquarter the Pangchokre, Taramada GOC Red Seal Division U Suresh Kumar, CRPF ke DIGSK Sharma, ZNU ke Assistant Professor Dr. Thankolal Haukip, Professor Mohendra, Professor Amar Yumnam, Nehu Silongi, Research Scholar Thangolen Kipgenzu Sarukyaki.
Taramari Suba Base of Army Hayeng Palace Compound Labor Lamyan Ba Sangyan Pangtulagani, Yaskul Zamastan Labor Army Office the Pangtuba Paugi from Amada Lupasiki Base of Army Organizing Secretary M. Dananzoina, Matam Amagi Manipuri Isai, Housing Odiba Amasung Tungda Orakadaba Isai, Masak Asibo, Liklam Sumna Puduna Satnabagi Damak Apunba Manipur Matam Isai Kanglupna Base of Army Asi Pangtukpane. District Mari Dege Kangat Laba contestants Sina Hayengi Mega Panel Asasaruk Yagani, Masida Yellow Isai Amasung Labak Ning Isai Tim Anida, Atoy Ahen Tanagani Haidi. Toina Labak Ning Mugi Wakalon, Asiga Sagona Ragasapana Maramdam Sibugi Wakalon, Tari Bamiam, the people the Natana, Masama Sada so Labak Ning Mugi Wakalon, Pound Bagi Pantamati, Sigi competition is in the Lehan Javani, Luna competitors in the Sum Matamsana Lakuna, Bagi. Hariba competition is just so Gabina Vaidana Media Kutanda Nixinjari. ICAR Seed Project Directorate of Research Central Agriculture University Imphal Sindana Agricultural Crop Singi Magun Leba Madumara Putopa Masigi Maru Eba Hiramda Numit Inig Training Program Ama Wangu Tera Kong the Pangtokre Haudopage Tharamda Central Agriculture University Imphal Resource Director Dr. C.A. Srinivasa Murti Register Dr. K. Momosa BJP Manipur Pradesh Kisan Morsagi President K.S. Navakumar Susaruk Yaki Thasiki Kungamari ki Numitang da Lari Yung Mamakalekai da Leba Yumnam Sudhiki Yumda Mamit Mamai Kumba Miu Mari Sangatuna Mahaki Loina Bi Ranjanabu Makomakut Punsilaga Lupa Lak Tariat Lomge Sana Lupa Lokiba Taudok Amasumaduga report Pi Basakiba Mibu Police na Tatita Waina Tarokiba Tawong Yaning Daba Fongdoktuna Lamlong Tongkongda Wakat Kongjang Sang Sinkray Solidarity Group for Justice of Y Sudhina Sinuna Satakiba Kongjang Aduna Kulai Paiduna Migi Maral Matum Munba Kudak Telepu Miam Punsi, Temsing Naganu Hyber Pleka Sing Tetki, Women Development Organizers Solari Yangbam Lekai President Na Kaitel Da Kabu Yondina Wan Sel Tanzari Ba Imungamada, Tokiba Taudu Osi Madilena Basing Tidok Pio, Police the complaint of Satpada Tati Tawena Taurukiba Officer Gi Matakta, Makok Thomas Singa Cherak Piga the Bani Natrabadilam da Masigi, Lupsinga Kusam Naduna, Akan Makongzang Sang Singani Haiki. Ilan tumpuna masumun bigre hadana haibam thokone na complaint tawro kan da khongpang na gausale khopang na tharaga lokap tan namjang ge habase ta ba tu sunge aha ma wodani masi matung da mo hanna tawbira kanu tawbi su suga ya roi athu ba matam da masi thai ba lothok biu aduga akoi na hujik taliba demand si yodra de khoi tang ahum da gi di all manipur ge ba aroi ba khongjang jang thelakani Thasiki Kungatarukta Langtabal Kunau, Lausi Lakola Sina Funkibami Edu Masak Maming Kangmangam Kray, Laikidabami Asigi Maming Ngangbam Nausa Sai Kungamari Apokwa Ibol, Kaidak Yawabung Lekai Digin Hiding. Navark Santang Makada, NCUI Women Cooperative Education Project Imphal Western Sinana Nimitarago Humduin Zatarakiba P. Tubugi, Matang the Micro Enterprises Development. Thorum Kwakatil Nganapi Tong the Labor Social Welfare Club Telusin Kray, Thorum Aduda Manipur Rural Banki Chairman, Person to Kumar Pal, NCUI Project Ki, Coordination Committee Chairperson, Jina Posambam, Navarke District Development Manager, Imphal West, D.S. Kiran, Manipur State Cooperative Banki, Deputy General Manager, L. Angok Tumbi Susaruk Yaki. Ivesana Tailoring House ki Mapu Sorok Haibam Ivesana Training Program Saruk Yakiba Singna School ki Uniform Tubagi Asoba Kudong Sava Amasu Fanglagani Masin Imung Manungi Sentok Lehen Bada Mating Oregani Haiki Gumba Taragumba Sava Dagi member Ohum Kankat Laga Moy Ohumna Haida Bamatunda Moy Ohum Duna member Sinkida the Maya Tapi Tambilaga Makosia Haigagadi, Nessin Gumba, Don Gumba, Adumaki Sabsagadi, the Queen of Kambangam, Habidi outside Delhi, Bombay, Lady Atida Mayama, Senari Post, the Tang Semilonda, Kokana Navako issue, Group 7 Mayam Sina, and my Tugakanda, Atopa, a school Gagaduda, Kagumba, Quena Cantepira, Koisu, Klosava, Duma Pangi. Differently able orable sing Namasagi Pangam Chokpa Kanaba Sing Pangdana Lady Sing, Ios Divina Tizindana Makui Kudongsa, the Sing Miam Amadi Marilena Singa, Kanganabagi Akanaba Kempengi, Makacha Terapoina, Bisabo District Manu Sana, Morang, Oksongbam Makaleka Digi, Kumam Tomba Apokpa Lekidab Lukoi Saini Fugatares Suraba, physically handicapped or Abami among a sea power Pangam Chokpa, Kanaba Amata Fangdana Lady, Usuba Amok when Imung Manu Puduna Ledamba, Tuamba Labaktiva, Lena Amat. Narak Padigi, Mahaki, yet Tangba, Kong Kakibadigi, handicap, Webami, Amok Wina, Midak Tinmangam than a lady.
Makong ka kiba matamda se leitaba na masagi ingkol mingonda thamduna layengki mahaki ka khraba khong asu makata na khu kangda amukak na bahirak labasu se leitaba na kakpangamdana leiri sahi taret lom suraba masanupi amaga hingana bakhonabada mahaki loina bina imung wana puri health department lising ne taraga mangada handicap amuk webik hadrike pirabasu masigi phangpham thokpa kanaba amata phangba leitri makata na mahaki khong layengbagi chanpham puthokpa ngamloitabana kanagma puksil sarba miyo singna mateng pangbiduna hanigi phibam da thabak suba ngamgadra haibusui tombagi wakhalolda haidokpa ngamdana leihori wana joglai ai kak ko se ai kana upai letabdagi hone banan thamaga chen khar phangudana ai kak chai hoje putal pal lang mari mukthi sanghare makhata abajang sanghi do che upai letadum lairim na jiu ai doctor na har kode ai khudak ta operation tau chai tu ai upai letadum lekhini dai upai letam chendok chin mis letam na ai dum phong được tụt tao này với phim này là ai cũng mateng phẳng mi sinh là mateng phẳng với cái đây hà này cái số bây giờ muốn tầm tek 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 khá số ngầm cái đó khá là nhưng mà tập phao với xem tại sao bằng xin mong vậy anh tôi nói là cha số mà cũng phao này lấy tầm ngầm cái đó hoàn toàn khá là Tombagi loina bi kumam ombil atabina mahaki mapureba amadi masagi dama phi suduna yum punaba wana honori phi suduna yum punaba honoraba su sel sangba helakpana upai leitabadigi miyam amadi kunaina athingba thamliba yu thongina imung puri misang sanga leitabana kanaga tanaduna mateng logudagi haiba khangde miyam mihut kayada hairaba su mateng pambinaba leitabana imung asi awaba phibam amad leiri phongdorakhi ana phi saram ko phi saram maintain ngamna na yu thong hona ja kanam ta wa ka chita na ba lai te khoi ma ta kang thlan da ta na ba ne ado moi na ta bi de nga si ho manung da ho na ba yek pa yaw ra di ko su ba no ma ka mai tong ni kho ne na wa ba lai wa khan moi na yeng da mi na ngam na ba na ne na lai disable ge ba certificate pairabasu laingak na sigumba nama soiriba mioi kaya da pibam thokpa benefit kaya lairi haiduna tattana laurabasu department gi mioi kaya na haktheng na chattana yengsinba field la aga yengsinba watpa gi mami chauna tabu ubadana tana nama soiriba mioi sing asina haktheng na kana da chatlaga karama mioi sing unara kanda hariba makoi gi kanaba sing fangba loba logodagi haibasu nama soiriba mioi kaya sing sina awawa thengari asigumba mioi sing asida ngasi paliba lenga asina karai da kari leiribagi kana certificate paiba leiribusu asigumba mioi sing asi manung hanjina thijilaga makoi sing aduda karam ba pibam thokpa government gi benefit sing piba mathau tari haibasi lenga na kupthani khim mathau tari cameraman James Kuloina na paudum jariba Kenasum Khaibam ISTV News IFCD के सिप इंजीनियर बु मखाताना सर्विस एक्सटेंशन तौबा यानिंग दे हाइना बोमपाल खुलेन की खुंजा सिंह अमसु यूथ क्लब के मिहु सिंगना वकत मिफम सटखरे वकत मिफम अदुना महा के सर्विस एक्सटेंशन तौबा पामदे महार ममांग तौखिबा थबक सिंह रिव्यू तौगदबनी हाइना दाबी तौरी Chinese Wusu Association Sinina December Tarak Manga de Taru Faba Sinagi Guangzhou the Pangtukiba Ahan by SN Wusu Sanda Lising Ani Taraga Tarita India Mahusin Saruk Yarubada Silver Medal Laura Krabi Kasam Anupama Infal Airport Miyam Naharau Tayam Okre Ninupama Yaripok Top Sing Tadagini Sahi Asig September Kunama Pandegi October Ahum Pauba Russia the Pangtukiba World Wusu Championship the So Bronze Medal Laura Kibani Manipur Pandilo Sangi Maiba Hanzaba Waikom Tomba Masagi Anava Amana Mayang Langsing the Leba Masagi Yumda Laikidre Mahagna Laikidabada Manipur Pandit Losingna Awava Fungdokre Housing Lushilakpada Maruba Pau Amukahana Manipur Civil Society ke Mihu Sina Prime Minister Narendra Modi Unakre Miyamna Pamniba Amadi Marilena Bakutimaka Tanadana Kaidunga India government Hector Nagagi Warosin Purakloi Haina Prime Minister Hazaba Pikre Ifal is ki waka nomai sing Kong da Manipur University of Culture gi orep uyung Art and Culture Minister na tamkre amasung Revenue Department ki mathau ningtina tawdaba official mari suspend tawkre mathau ningtina tawba staff ama Revenue Minister Karam Syam na kudol pot pikre Hausi fawgi de ISTV ni pijaba paw matang asida loizare miyang tabiri ba mayam puna mapusu amaka hanak khurumzari